Manipur Top 20 News na tungan-tungan ba wala ba source hindi ko tsarga. Mata-matang di oiba maru oiba ipaw sing tapukan kang jay. Ahanbada lebaw watuk oiriba Raspberry Silongi wak matangda karungan bakumangi saitagi thaglang post amata awalan matamdasu awaga punba mithibong mitambal adum laiki Anglo Manipur war matamdasu saheb singi minai oiba mithibong mitambal adum yauki haujiksu yeknabaga saruk tongminaba mithibong mitambal adum lairi Tida tijil lubada aikoi gi mi adum yarmi adu yaubnani ngasigi chathagi bathong singasi asuna paudum lagli amadi beren thokchongki posamata yamna meaning laina mahangna share tawgi Sri Krishna gi pauktakna mandap na lal ngamki mama sokuni gi pauktakna di aurap tumna mangki kanagi pauktakno maiteina ngasi ingadaba khatarpada Kwakitel 360 gi posamata asuma thaglagli madudi Madagascar da Genji gi protest da president chen kre military na control tawkre hari protest adu mai ising changaina phangdabdagi tholak kibani Hairi amadi makogi top official paisa paibasing yumda changduna target tawri hairi masigumna mamang ta Nepal dasu Genji gi power utuna leibak mkhadang onkre madugumna Madagascar dasu Genji gi power utuna leibak anuba mayon amda porkre adugumna karamba matamda India da amadi Manipur da thoklagana kamdauba masisu tambang amba nate tarpada biren thauchonggi post amukasu hanna lakochari ningon chaku bagi firep ani khak mahakna hairi number 1 da baton tawbada mama mapana macha ningon singda kari dakhina tawsige thukhang khangdabida makhoigi apambadu khak chanabi yenglaga piba harau chachani khanba number 2 da ningon singnasu mapamda apamba dakhina haibadi miyamgi chanabini khanduna birakpa dakhina duna binthokpa ahoinana athenpot acha athak ubada hidanabagi lupalising mangagi taragi changhanbagi hainabi thadokpa pungwak IDP singda kathokpani khalagadi ningon chakobasi thong manana pangthokpa ngamgani hokiba 2023 gi ningon chakob tokuna ningon singna chakoba chatnabagi phajaba visual setpagi mutta IDP sing gi khalaga masa singda phirup selaga okset setuna darna tawkiba ngasigi khunaisina kaudri ngasisu chakoba Fajahanba nakhoigi khutta lai IDP singsu maitei masa ngaktani makoisu chakau naba forum yatminasi kaunagumsi ko hingminabagi nungaibadu pungnumapu khurumjari asuna share tawgli maraksida ningon oibasing haibasi isinga pangkak oi changdamnaribani torenda tinkre torengi sing labukta tinkre labugi sing khongbada tinkre khongbangi sing asukumna Manipurda chaujorpa mamomloi kya ama mafum yada tinkiba thoktabanate madu singi marakta laibak thiba thogok ama oina hairabada Jamuna maiti chanu dagi lakhotchabani photo asina mami amagum lehore aikhoi ki lepak loga leitraba haidura yampen de thodokse Bangladeshi Nilikuthi kulgi maiti bamol Rajib Sharma ga luhongba nauriba nupi macha asina kari maramgi hu thaklaga siribano achumba puthokpiu Manipur ningol ni Bangladesh ta mama mapa mabung mopa tanasu leitre haina usitrira mara leibami matik chaba cherak phanghanbiu tana leite haina usitrini mi amagi konsibu karishi leitana khanba yabra asuna share tawkli LS Khabangan bagi posta mayang olabanina mayangi chanabi tawbatabani neko masini mioi bagi amadi nupi bagi punsi habisi isinga pangkak oi habatu sanjana KSS ki post amadana passes pass maraiba faida kono passe aisu kali maha asiam maraiba fai heba maka tarpada oja asang kasarna thagat pirok post amada Manipur Hill becomes Coffee Plantation Center headquarter where is our leaders intellectuals academicians we need a change otherwise after a decade our lel shall become desert land. Masini koigi Manipur si coffee plantation gi headquarter oirakle amadi ngasigi leaders sing intellectuals sing amadi academy ngasigi leaders sing amadi intellectuals haithoi sing thoiraba
ꯑꯣꯖꯥ ꯀꯌꯥ ꯑꯃꯗꯤ ꯔꯤꯁꯥꯔꯁꯁꯤꯡ ꯀꯥꯏꯖꯈ꯭ꯔꯦ ꯆꯍꯤ 10 ꯑꯃꯗꯤ ꯀꯣꯟꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯁꯤꯁꯨ ꯗꯤꯖꯥꯔꯠ ꯂꯦꯟ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐꯅꯤ ꯃꯤꯌꯥꯝ ꯁꯤꯔꯤꯌꯁꯂꯤ ꯈꯟꯕꯤꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ